ngasi ayu phongkiba tongan tongan Manipuri si phongsing amasum thokiba thawdo wathoksing dagi maruoibe I pausing khonga saraga Manipur top channel gi maike digi myamna thamjagi ahanbada se minister ngasi lungsong maifai block ta satkadari mairoi loop singna boycott lapthokre Manipur Hill Areas Autonomous District Council Bill 2021 Manipur Assembly da puthoktabagi mayokta singi tongan tongan mairoi loop singna laingak boycott tawbigi khongjang jangshilngai marakta se minister nongthongmam beren hayeng ningthokaba numita urkhul district ki lungsong maifai block ta satkadari pausi asina phangba pauna hai district administration urkhul na sinduna lungsong maifai block ta pangthokadariba outreach program da se minister en beren serugyagani hayeng helicopter tongduna lungsong maifai gidam imphal thadokhigani mafam aduda lengakna paikhaliba tongan tongan scheme sing miam da khanganaba department sing na stall sing hangdokpaga loinena sadabafna mandap bank amasum police station yauna infrastructure kaya sangaduna miam na khusinabaga loinena subdivision adugi miam da wangangani miam gi awat apa sing hakthengna yengsinbaga loinena miam go unagani sohari se minister in berengi khongsada sibutang khul katamnau saklong tainem katamnau long amasum jingtun tangkhul katamnau long western tangkhul student union na boycott tawgadori tangkhul atamnau saklonggi president simri rising amadi general secretary yuimi basumna puna khuyek piduna thadorakpa chirolaman hai Hill Areas Committee na pukhatkiba Autonomous District Council Bill 2021 State Assembly da pukhatrabadi lenga asigi thabak thoram pumba boycott tawgani haina hawkiba September 5 da loop asina lauthokiba wafam adu adumak makhatana sanakhigani lamdam asigi singi tongan tongan ba loop singna taliba demand si thabak to onthokpagi mahuta se minister urkhul gi lungsong maifai block ki headquarter sangagani hariba wafam asi yamna maram sade amadi mairoi singa yabang amroi maram asina chief minister gi urkhul gi khongsat asi boycott tawgani hari tainem katamnau long amasum jingtun tangkhul katamnau long na tongan tongan thokiba sirol singda tangkhul katamnau saklong na laukhthokiba manipur lenga pu boycott tawnabigi khongjang adugi makha satharak poina manipur lenga boycott tawnabigi khongjang asi hena session hanana ba warep lawre makhatana jingtun tangkhul katamnau longi makhada lairibi unit singna minister na December kunda LM block da lakatori ba sida saruk yadana ba masum saugat pigano han so appeal tawri amaramda ADC bill gi matang da lainga wari sanana ba Hill Areas Committee gi members sing kawda lakidi maduna maram oiraga watho asigi matang da waroisin purakpa ngamdana lairibini han so phungdokhi Makasa tarak poina to papaw Manipur community hall singna lampak tumhan kraba tungda torel khunung pasilakle floodplain zoning a ki wang mara torel khunung na community hall kayam marum sajile lamdam asida nong monomagi masing yambagi sang hengalaktuna lam lainaraktabagi khudong sadaba mayuk naraktuna mapung oina lam tampak ki mafam singda lairiba lampak singda community hall pak takna sajinba thengnaringi sai asida torel khunung da fawba logi wang mara community hall amadi tuan ba structure sing sajinduna torel gi mausa gi khalda sauna akaiba pire lamdam asida maru oina imphal da mising yambagi sang lepa leitana hengalaktuna sumang thelong ningthina lainaraktabadagi thawdo wathok tholakpa matamda khudong chadaba mayuk narakpadagi hawkiba sahi tararonggi mamangdagi lekai da lainariba lampak singna community hall sabagi satnabi ama lakhi thawdo wathok tholakpa matamda community hall singa sina sumang leijadaba miyoi singna khudong chaba pirabasu lekai singda sanabung oina leiramba lampak sing mangan khibadagi angang singna ngahak sanajanabagi mafam phawba lasilaktre masigi sumathakta internet amasung amadi technology gi matam oibana angang sing sen songduna sanabagi mahutta mobile da laisu nabagi sangsu lepa leitana hengalakli matam amada lekai khudingi sanabung kangjeibung matik sana leiramba maramna national amadi international gi thakta maming leiraba sanaroi kaya marum lamdam asidagi leptana puthokpa ngamnibani adu hawjikti hawrakliba angang sing asi piklingaidigi hauna sana khonabagi lam asida semgalakadaba adu sanabung marang kaina leiraktaba maramna sanaroi puthokpagi sangsu hantharakli asumna lampak sing mangsilaktuna khunai asida asau saithing ama piringai ser asida imphal phawduna seliba nambul imphal kongba iril khongmana singba turel singi
Khongnungda community hall kya sajinba sina torel singa sigi isiel da apan ba piduna mauksagi khal saun akai ba piri haina pau sina su phungdorakli makhasa thrak poina to pa paw mana kosem gi chairman secretary da ki halakli Council of Higher Secondary Education Manipur Kosem gi hauji chairman oiriba kwakaitel thonawjam laikai digi lamaba Mahendra amadi secretary lalambung makhong dagi sabungbom beren gi mathakta Kutharagani haina Kanglaipa Communist Party Military Council Progressive na kihalakli Lona Thinkrabal Holup asigi Information and Publicity Secretary Maikhomba Maitai na Thadorokpa Sirol amana hai Kosem gi hauji chairman amadi secretary gi phampai riba miyani asina Education Minister gi sainga ki marumda Kosem gi thabak lawbuda senja thumja gi thabak kya lisang sina sathaduna lairi habigi wakat party asida lakhi Wakat asigumari lainana miyani asigi matakta party na hokiba October mga sagol sunumita wangpong sathaduna makoigi matakta senariba maral singadubu kadai fawba sumi lali habigi wakai wayel sathanaba amadi council asida makata na senja thumja tawdana ba achumu warep ama lawnana bagidama chairman Mahendrana preside tawduna staff singi mifam ama kauna ba thengthang anirakta party na khangan kibaleki adubu staff singi mifam kawbagi muhutta Mahendra amadi Biren anina tahoidaba thawong ama state security force singda paw pisinduna masagi huraluba senpham aduna yai thajinduna party gi mayokta singnaduna lakli haina sirul aduna maral sirakli asigumba singnabigi macha singasina makhoi ani asigi mathakta mafam matam ama hekta da khut thaduna serak pibada matik sare habigi warep Kanglaipa Communist Party Military Council Progressive ki Standing Committee na tare tara thokna khalnaraba matungda laure maramasina miyamna makhoi ani dagi lapthokna lebiyu suhairi serul asina makhata na hai makhoi ani na office habigi kaithokwa lupa crore 2.10 gi senpam aduna single contractor amana sapmanaba thada chairman gi mayum sabada su sijina thoki council gi staff kun muktagi promotion kahanbagi mingda lupa lakh 1.5 tagi lupa lakh ani fawba staff amamamdagi khongbatki mamangda assistant programmer singi staff lawbada candidate amada lupa lakh 15 thabak hapagi selokhi post taraga mapan lawgadabada ka henjina sel khomga lubudagi staff nifuga mathoi hapsin giduna grade 4 candidate amamamdagi lupa lakh tara khomgatki LDA LDC lawbada su candidate amamamdagi lupa lakh taraga manga khomgatki haiba khangmangamle masida sinatna tuwan ba ngakpi pham thoktraba aran bathabak kaya marum makhoi ani na sathare hainasu Serol asina makhata na maral sirakli atopa paw manamu Omicron Delta dagi hena sandoklaba yai expert India da COVID ki Omicron variant ki case samagani fugatare sukre India yauna malem gi lebak maudra henba da sandokpa thengnari ba COVID-19 gi Omicron variant asina Delta variant ki hena tuna yangna sandoraktuna lakliba February thada ohum subo web lakhalakpa yai haina lebak asiki India gi health expert sina phungdokre Dr. Ram Manohar Lohia Hospital ki senior says physician Dr. Des Deepak na hai Omicron variant asi malemda thengnari ba tungan ba variant makhal singa sidagi sandokpagi samyang no wange haibigi khudam sangdam kyamarum fangle masidusna tana vaccine kaplabama di hana nakraba mi singda su variant asin amung hana nahalakpa yabagi sangsu hena wange adumai nama India ra hauju phawbda thengnari bu Omicron gi case ayamba layong khara tamak uthopa thengnai loina na miyoi ayamba home isolation tawduna lairi maramasina leba asida home super web ama lakpa tarabasu Delta variant na thowan ba ni super web asigumba tamthibadi oiroi laisad asidagi ngak thokna ba mipum khudimangna vaccine gi dose anima kapthokpa amadi COVID appropriate behavior singa anasat kadabani sohaki atopa paw manamo International travelers singa anauba kanglon semkhre malem gi oina Omicron variant na landa sa tharakli basi yenglaga Manipur lenga ki Directorate of Health Services na India gi wangmadagi lakpa miyoi singna ngakna satkadaba kanglon ama semkhre Manipur lenga ki Director of State Services Dr. K Razon khuyek piduna thokiba anauba guidelines aduda palibu wafamdi International Airport Land amasum Seaport thunglaba miyoi singidama India lenga ki Ministry of Health and Family Welfare na matam gi oina issue tawkiba guidelines atu ngakna sakadabani
Imphal Airport Mao Musum Jiribam Tunglaba Miyai Singidama Kanagumba Imphal Airport and Natragana Laikha Lambida Manipur Tunglakiba International Passenger Sina Air Subida Portal the Makoigi Marik Sumba Wapam Singadu Sing Tolaga Receiving Portal Lady official Sing the Utkadabani Hari. Miyu India Tunlakiba Matunda quarantine Taukidaba Werabadi Manipur Numitari ni home quarantine Tokadabani. India Tunglaba Matung Numit Nipani Shubanumita RT-PCR testing Tokadabani. State adu negative Weragloba passenger Singadu Makhatana Masana Numitari ni Haksangi Piba monitor Tauduna Legadabani. Kanagumba passenger Singi Maraktigi positive over Yorok Labadi, Langana Hangdopo COVID care facility the Legadabani. Lunana positive over sample adu genome sequencing Damak Tagani Hanisu, Anobakangun Aduda Pali Atopa Manamo. PhD scholar Nupi Amanam Dunusiana Bohona Kiba Taudog Loop Kiana Yaning the Bafunduk Narakli. ZNU da PhD scholar oina leiba Anamika ahong samam sei kun gatere kaubi nupi amabu masana yadana namduna mayang Imphal konsak mayale kaidigi Rajkumar Master Maitei sei kuntraga manga miyo amana sienana bo hona kibagi thaudo ibam Girls of Manipur Mingsel Foundation Human Rights Allied Kilamadi Women in Governance Network na singo Manipur gi lup kya na yaning da phung dokre thaudo du gi matang na si ko kaithela lewi Human Rights Allied ki office ta pawmi sing ona bada lup asigi Executive Director Bablu Luitong bam na hai tha asigi taraga ni thoi de state pumbada nupi lal gi thoram pangthok tuna nupi sing gi thauna lingjel sing tha nari benumita Anamika bu RK Master Maitei ne saksa si haiduna kauk tholaga namduna sin na bohnakhi numinadu da makoi ani hanadagi isam samna tinaba maramna saksa minasi haiduba haibudu yanakhi amasum master na Anamika bu lilong da saksa si hairaga madugi mahuta maki mayang Imphal leiba mari mata magi mayum da oina pusinki saksa bloiraba matung khanghaudana master gi imung manungi mekedigi makoi ani luhong na bahainarakhi maduda Anamika na yakidi nakalani gi marakta umkhatnarakpadigi Anamika na mafamadu thadoktuna lakna bu honabada phajilaga thamki master gi imung manungna Siliba Taurang adu yadrabadi namduna Pamlanagani amadi hatokani haibina singba kian khanganbagi thabaksu sataki phiba maduda Anamika na leikai gi miyoi sing tanaba sulauki leibak thibidi leikai miyamna su imung manungi thaudo uni haiduna kariguma mating amata pirakhide masigi mohutta masana yadrabadi kainya khatkani haiba wapam phawbu sijinaduna kianki tangai fadana masanga thoksana ba tumina leiba taki loinana mathangi numita mayumda thilakpada police da complaint ama thangatki police na FIR lokhotunu sienari ba miyedu fogatna bo honaki hain spali maka satara poina tentak na pau pizage BJP ga kainadri matam khara khainaraga leibagumani ayang asisu BJP ga kainadri matam khara khainaraga ipamda leibagumani haibasi nauriya pakhang lakpa e sida BJP da ticket tanari bam yesina khangbiyu aina sengba saramba isa lising mapan hena mapagi manakta leidi isa singi yenglaga matam khara khainaraba matungda amuk hanjinarakpasi yai haina nauriya pakhang lakpa e sigi hanagi MLA soibam Subhaschandra phongdokre Malom Bazar Community Hall pangthokpa nomigi oiba political conference ta wangang laduna soibam Subhaschandra hai isa oiriba BJP gi primary membership ta ming chalamba isa lising mapan henba sigi yenglaga BJP na amuk hanjinarasi hairaglabadi soiduna adumak hanjingani hainasu mangna makhataki Makasa Tarapoina Topa Paukra Namo High Court of Manipur gi former Amasum sitting MP MLA Singi case State Authority the NIA gi report kamanana detailed affidavit Piraknaba Kangankre Levas gi former Amasum sitting MP MLA Singi Matakta Panduna Labor case Singi investigation Amasum trial gi Tabak Sing Atuba Matamda Lucian Hanbiu Haiduna Asni Kumar Ubadakshyama Sumaki Kangbuna Supreme Court of India da file torkiba writ petition civil number 699 of 2016 gi matung ina apex court asina pirakiba direction digi High Court of Manipur na lokhatpa PIL number 38 of 2020 gi leptana satharakliba wayel da Manipur gi oina case lokhalaba former masum sitting MLA singi matangda detailed affidavit marik sumber report sing case asiga mari leinana National Investigation Agency NIA submit tawrakpaga manana pikhalaknaba PIL asida yauribi state authority respondent singda High Court of Manipur na khangankre Supreme Court na pirakpa direction gi matungina High Court of Manipur na su motuda register dawduna lokhatkiba PIL asigi respondent singna State of Manipur gi makedigi Chief Secretary Home Secretary Law Director General of Police DGP Manipur Director of
Prosecution Forensic Science Laboratory Pangai, the Director Central Bureau of Investigation gi ACB Imphal gi Head of Branch amasung NIA ASP Imphal Branch nensu paus na makata na fongdorakli. Makasa tarakpoy na to papaw mana NIS 37 na pung nifugonipan gi bantarogani. Tamenglong District Itaksem Subdivision gi manungsan ba Rabak tagi Phaito Village Power gi manung da leba khul taragani thogi kunja singna pithokpam thokpa land compensation tha sigi kunga tere power gi manung da pithoktrabadi tha sigi kunga nipan amasung kunga mapan gi lona ba hinung yai digi NIS 37 Imphal Jiribam lambi pung nifuga nipan gi ban tawragani haina khul taragani thogi maikei digi khul nipan gi Chairman, Chief Secretary sing puna sahi tawba Village Authority Chairman Council gi sirul amana phongdorakli Kul singa sigi lam singa du kumza English singa niga taraga humdoi deki na taraga mari the Land and Properties Owners Association amasum housing na NSI DCL na puraba matamadugi BRO gi official singa saruk yaba mari lenaba department na pangthokiba joint survey gi makada acquire tawkraba lam singni hairi Maramaduna lam singa sigi pithokpam thokliba compensation sing pithoktrabadi khongjang asi changsilagani haina ngarang pangthokiba khul singa sigi apunba mifam gi ahanba warepta warepna khre haina su pausina sopali atopa pawmanamu INC haibadi I need corruption haibani thanauzum sauba deputy CM gi pham pidibasi mamingtagini CM gi ngamthangda deputy CM oina thibadi minister Biswajini Indian National Congress INC haibasi I need corruption haibani BJP na sungsina balenga sida deputy CM gi phampi ribasi maming tagi pibani CM gi hek ngam thangna deputy CM oina thabak tawribadi minister Biswajit haini ex minister Thanauzum Saubana phongdokre wafam asi BJP Manipur Pradesh na numit kharani gi mamang nagi satharaki wa aigi imung BJP gi imung haiba campaign gi manungsana khundrapam AC gi BJP gi internal candidate oiriba irom mangi tuon gi election committee na sinduna waitu na leiba ma ki yumda aigi imung BJP gi imung campaign haudok gi thoramda phongdokibani ngasi gi thoramadu da Manipur lenga ki Khadi and Village Industry gi Vice Chairman amasung Wangoi AC gi internal candidate Y Nilamni na Thoramapu BJP Mahila Morcha gi hanagi President P Pramodini amasung State BJP leader and Ziban Malana akhanaba mithung oiki Thauramadu ex Union Minister Saubana makhatana phongdokibada center amadi state BJP gi lenga klakpadagi sokhatpagi lambi da sauna ahongba ma purakpa ngamle loinana lamdam sigi nupi singna waraba waramba amadi thengnar kudong sadaba kya su ko han mangamle hauji state asida lakadrubi election asida NPP na masing yamna kagani hairibasi tara suna kaningai leite BJP na Sydney Fugi mathakta board karaklabadi lengak siembada sawasagi haina koitan tanarakani chairman gi phampiraga themba yagadaba miyoi ngaktani haina su phongdokhi loinana Thauramadu da mahana makha taraduna hai state asida Congress ki oinadi supnagi candidate taruk mu karakpa yai haujik lamdam asida Congress ta board lepinaba candidate laisilaktare Congress party su opposition oina leiba ngamgadra CM Birena contract khara pibada Congress ki lemhoriba MLA mari mangadi mid thakat khre Assembly mamangna thika khara pisinbada opposition oina ngang bangamdaba ngakta ngaire lakadoribi election asida Congress tura turagani Imphal East Imphal West amadi Bisnupura Congress ki board amata karakloi haki Thauramadu mari lena khundrapam AC ki BJP ki merem oiriba ai mangito na phongdokibada khundrapam AC sai kya gi mamangna ki atopa AC da bandof oina thamlamba adu lakadoribi election asidadi soidana bandof handoklagani haina phongdokhi makha satharak poina to papa mana Wangjing High School gi oza ama suspend tawkre Zonal Education Office Zone 3 Thawal gi Deputy Inspector of School gi in charge on thabak puramba Wangjing High School gi Arts Graduate Teacher T Bikom Das Maitei service tagi suspend tawkre masigi matang school education gi director na tha sigi taraga mangad order ama thokre order sigi matung ina ma ki mathakta disciplinary proceeding lakhot pagi dama suspension da lairingai gi manungda ma ki headquarter asi Thawal district oigadabani amasum permission yauduna sathokpa yaroi suhairi Marakthana mapalam goeba paukhra myamna thamjagi covid amaram oiraga Christmas kumai pangthokpada athingba thamkhre malemgi tungan tungan balebak singda covid 19 gi anauba variant Omicron akanba sai thingpiba horakhibaga loinana athingba kya thamjinba hokre
Netherlands की ओइनसु लाइना लाइसेस असिदगी ngakthoknanaba paikhalakpa section tharanggi saru ama oina miyamna khawrangna ngainariba Christmas kumai paksana pangthokpada athingwa thamle haidi lebasigi Prime Minister Mark Rutte na hiramasiga mari lainana state television da phongdokhibada mathang sahigi January mayai salakpa fawbada Omicron variant na Europe ki saru ayambada saithing piraba yana lei haina su phongdorakle atopa paw kharana mu Israel attack da miron bi ama yauna miye hum sikre Gaza da Israel na satakhiba air strike amada haksangi phibam tongalaba miye ama amadi mahaki tha sujilaglaba loinabi amasum sai ahumgi masanupi ama yauna sikre hain imung munungi miye singna phongdorakli hawkiba thangja numita iyat salha se kuntragom de maki loinabi amani amasum masanupi nagamna ayuki saksa na basem saringaida khangawduna makhoina leiriba yumaduda misail ama tasilaktuna pokhairakpadagi makhoi uhumak sikibani makhoi gi yumaduda lemhoriba haibabu laikhidraba nagamna sisinaramba angangba masugi cycle adu khakta ngairi haina yumthangnaribisingna phongdorakpaga loinana Israel force ki kahen thabak thawungsingbu akanba mongna yaningdaba phongdorakli atopa pawmana plane kaibigi thawdokta angang ani yauna miyoi mari sikre Australia gi manung sanba Brisbane city da ngasi apikpa plane ama kaibigi thawdokta sahi nauriba angang ani yauna miyoi mari sikre haina police officials singna phongdorakli laibak thiba thawdo asiga mari lainana police ki makok thongba wangang loi amana phongdokibada plane kaibigi thawdo singa se yupung mapalom tarakpada Brisbane gi samudra imai gi mathakta thokibani apikpa plane adu kaibigi paw hek phangbaga rescue workers sing amadi driver sing yauna mafam adu sangsinki police driver singna pung khara thi humbagi thabak satharaba matung masagi sahi humfuga mapan suraba pilot amaga loinana passenger ahumgi haksang recover tawba ngamkhre thawdo asida laikhidraba passenger sing hauji phawbi oinadi masakang bangamdri haina spali atopa pawmana China gi sansida i ha thaba lehawgi case kya lakhre handak segi ningtham tha hogolakpadagi China gi awanung supta leiba Sansi province ki Sian lamdamna i ha thaba makhal gi lehawgi case kya lakhre hari sibi gi sangyamna wangba lehawosi maru oina usi singna sandokpani amasum masidagi ngakthoknabagi khwaidagi phoba pambaisi vaccine kapthokpani haina local center for disease control and prevention gi experts singna phongdokhi I hathaba makhal gi lehawosi awang lomda common oiba launaganba laina amani hairi sai khuding gi October thadagi Sansi province ki area kharada siguma lehaw thodok yamna thukli I hathaba makhal gi lehawosi inta virus na thuan mani amasum masi usi singdagi launarakpani haina experts sing haiki usi na sikpa usi na saramba natragana kakhalamba natraga usi gi mathi mayung taiba chinjak sarabu matamna virus asi sangba yai hairi hanesu pawsna su phongdorakli atopa pawmana laumi ama loinabi halaga sijakre Uttar Pradesh ki Itawa district masagi sei kuntragom dai suraba laumi ama maki loinabi bu makhuri metno halaba matungna mathanda sijakre hairi station house officer SHO Sudhir Kumar na phongdokpada thangja numita laumi Rajneesh Kumar Dubena ahanbada Jas Pantangar police circle da konba Nagala Naria village da leib mayum da makin loinabi kansan sei kungama hatke masumadugi matun hu thakhi laumi ase bank ki loan singnaba honabada waraba mi amani hairi amasum laiminaba mi sina phungdorakhi hu thakluraba matungda dobebu Sephai Medical College ta pukhatuna lekatnaki bahak maphamadu makhatana lekatnanaba ngamdana lekhidabani khunja singi matungina dobena bank amadagi loan lokhi makna senpa madu singnaba honabada maki lamgi sarukhara fawo yon khrabani hainasu pawsna makhatana su phongdorakli aduga me hausikoi pausi matang sai lusinjarage amasum patoksabasida suikibulankiba kya yaursu myamna ngakpigini matam gi oba maruibi I pausing su myamda leptana update pijarakhi gi hainasu channel sigi mekedi gi myamna thamjari and thank you